Manipur Police Department da DSP Oiramba MPS Officer Akoijam Santi Kumar ngasi mahaki manau nupa gi macha nupa na nongmaina kaplambani haiba thodokta laikidre hairi pawasigi matung ina ngasi numit yungba pung taragani thoi khare helakpada singjamai NRL oil pump manakta leiba Akoijam Santi Kumar bu mahaki mayum maktada mahaki manau nupa gi macha nupa Akoijam Kisan chahi kunga manga hairiba miyoi asina nongmaina kaplambani hairi Thaudok aduda soklaba Santi Kumar Ras Medicity da pukhatuna laikatnaki adumoinamak asokpana maram oiduna mahak laikidabani hairi Amaromda mahakpu nongmaina kaplambani haiba manau nupagi macha nupa adusu mahakna paiba nongmai aduna masa mathanta makokta kapsanjaduna suicide tawjaki hairi haujik faubagi oina kari maramgidamak Akoijam Santi Kumar bu nongmaina kaplam libano amadi manau nupagi macha nupa adusu suicide tawribano haibagi maram chapchana khangbangamdri Police na thaudok adugi matangda case ama lokhatuna makhata na thijinbagi thabak chathari hairi